Pausing the Yumpam Ibamaro Ibapau Karab the Togere, Mapamda Chatkhiba Muslim Nupi, Mioi Anina Furakpadagi Laikannakhre. Tha asigi taramangagi noktilpung mangarom tabada moijing languaging the laibi Rohina Mapuriba Basir Ahmad na mahake kaibung mayai lekai the laiba Mapamda Chatpada Mayu Maya the laiba dukan da asa athak leina pohon naringaida uhang pahong tawdana lekai adu the laiba MD Ithenba sahi kun ganipan amade MD azoba sahi kun ganipan na nungdum chektum na thajilakpadagi Rohini ki sinban amade mai da panduna yakhong tekpadagi gyan mangduna laimai da taduna leiringaida khudakta Rohini ki mapuroiba Basir Ahmad amadi apukpan hamjaga loidana James da pukatuna Laikannakhe thawdok adu senaba ani adu mapam adudagi nanthokuna senkhe thawdok aduki matangda thawbal women police da wakat pasatpada COVID-19 ka mari leinana case laude habirakhe aina all Manipur Muslim Development Committee ki wangang loina thadorak paserol amada phongdorakle serol asina makha taraduna Rohini hojik thagum surabi nupi da khuthaba aibasi pangtabagi machatne thawdok asi matam punamakta committee na yamna hakchina lawe thawdok asi pungni phune pan ki manungda bhab taminagadabani karigumba tung oinaba tarabadi committee ga wakhal manaba lamda masigi CSO singa punna thingnaminagani haike Pradhan Mantri na COVID-19 ki Yenglaga Nongju tha manungda Henna Cheksinnaba Khanghankhre Pradhan Mantri Narendra Modi na hojik Nongju tha asigi manungda leibak asigi miyamna COVID-19 ki Yenglaga Henna Cheksinnaba Khanghankhre Pradhan Mantri na phongdokkibada COVID-19 Yenglaga Nongju tha manungda miyamna henna cheksinduna Tonganba waterborne disease kaya yauna atai leina kaya ngakthoknaba aikoina henna cheksinba mathau tai haikre maramasina miyamna COVID-19 ki Yenglaga Nongju tha manungda isana henna cheksinduna isa bangakthokpa haibasi khwaidagi maroi hainaju phongdokkre haire maragasida Akaknaba Maongda vitamin C chanaba IMA ge secretary na Khanghalli Indian Medical Association ki secretary Narendra Saini na Akaknaba Maongda vitamin C chanaba haikre miyamna vitamin C chabada ka henna chaba tarabadi madura chakhau ki leina atei leina kaya thogalakpa iyai marmaduna miyamna vitamin C chabada Akaknaba Maong amada chagadabani maduna haksang da kanaba oigane hojiki matamda vitamin C chaba haibasida miyamna ka henna chasinaba kaya yawba thengnare masigi mahutta Akaknaba Maongda hairiba vitamin C asi sinabina haksang da apaba oigane aike Nakalamoromda vitamin C tablet Fangnadre COVID-19 ki laichat marak asida Manipur ki Tonganba Farmacy Singda miyamna vitamin C ki tablet sing maru oina lemsina singba sing lainaba thinarubada phangnaba ngamdre haire hairiba vitamin C asi COVID-19 laichat asigi damak miyamna yamna pamna thinarubada Farmacy sing asida hangnarubada amata phangnadabadagi miyamna hairiba vitamin C ki tablet sing asi phangdaduna hojik leiri haire aroibada content sing asigi maruiba pau khara hasiba pawdamjari pa Manipur Local News YouTube channel amade Facebook page asidagi yangbiriba punamak pathagachari loinana channel asina tumda kanarabadi subscribe like and share tawba kawbigunu punamak po amuka hana thagachari